अहनबदा मरोइब पाउ बीजेपी के नेशनल प्रेसिडेंट अमित शाहना मणिपुर लाक्तुना वोट खोमख्रे कुमजा लिसिंग अनि कुनमाथोय फाउबगी मनुंगदा इम्फाल जिरी लंबी की रेलवे लाइन सेम्बा लोइसिलगनी हाइन हाइख्रे आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी के मनुंग चलिबा वैली की सेगमेंट निपान के मियोय सिंगना बोथ थादबा यारबसु लेप यादवना डेमोक्रेसी की वहनथोक मपुंग फाहनद्रे प्रजा सिंह खोरंग खुसाउनरी अमदी लुपा करोड़ कुंतरेलों की वैल्यू होएगदबा WY टैबलेट केजी मौद्रागा कोनना मियोय अहुम असम राइफल्स न फारे टाइम्स ऑफ मणिपुर के मणिपुरी पाउमियंग ताबिरिबा मैम पुनमकपु आशाप्रिया तराम नोकचरी हौजिक पाउ संदोकना पिजरी नरेंद्र मोदी न लुचिंगबा शक्ति लेरबा बीजेपी पार्टी न माइकई अमदा अदुगा राहुल गांधी न लुचिंगबा मवोंग मरिल तादबा मणिपुरदा कांग्रेस पार्टी न माइकई अमदा लेप्तुना लाकदौरिबा लोकसभा मिखल असि थेंगनगदौरिबनी हाइना भारतीय जनता पार्टी के नेशनल प्रेसिडेंट अमित शाह न हाइख्रे था असिगी तरामथोइदा पांथोकदौरिबा अहानबा तांककी ओइरिबा आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी मिखलगा मरी लेनना नोंमगी ओइबा खोंगचता ngasi बोट खोंबा लाखिबा भारतीय जनता पार्टी के नेशनल प्रेसिडेंट अमित शाह न मखा तारदुना बीजेपी ना लैंगाक शासन पाइरकपदगी लाइरबगी अवाबा कोखल्ले सेल लेजदबा लाइरबा सिंगी अना लायेंगिदमक अनौबा स्कीम कया हौदोक्तुना मतेंग पांगले लोइनना महै मसिंगी लमदसु अहेनबा मियेंग चंगदुना क्वालिटी एजुकेशन पुरकपदा खुमांग चाउसिले मरम अदुना मियामगी आइफनबा ख्वाइदगी फबा लैंगाकती मोदी की लैंगाकनी हाइखी महाकना मखा ताना हाइखी कुमजा लिसिंग अनि कुनमाथोय फाउबगी मनुंगदा हौजिक कन्ना सेमगतपगी थबक चथरिबा इम्फाल जिरी रेलवे की थबक लोइसिंदुना कमीशन तौगनी हाना लमदम असिगी सानरोय सिंगना नेशनल अमसुंग इंटरनेशनल की थाकता मेडल लौरकपा मतमदा लुपा लाख 9 पिरंबा अदु लुपा लाख 15 दा हेनगलगनी लमदम असिदा बीजेपी के लैंगाक लाकपदगी लॉ एंड ऑर्डर की फिबम फगरहले अमदी भारत सु सेक्युलर ओइबा लैबाक अमा ओहले लमदम असिदा कांग्रेस की लैंगाक शासन लैरिंगै मतमदा नेशनल हाईवे सिंगदा नुमित चामग हुमफु इकोनॉमिक ब्लॉकेट तौखिबादु ngасidi लैत्रे थाव अमसुंग गैस की ममल हंथहले उज्वाला स्कीम की मखादा लैबाक असिगी मियोय लाख 9 हेनबदा गैस कनेक्शन लेमना पीरे हाइखी लमदम असिदा ममांगदा शासन तौरंबा कांग्रेस पार्टी बु हुल्लदुना अमित शाह न मखातान हाइखी ओइबो बिना चीफ मिनिस्टर ओइरिंगै मतमदा सेंटर न स्टेट असिगी चौखत थौरांगी दमक थादखिबा सेनफम सिंह मरनाई फुरी खाउदा हापचिनखिबना चौखत थौरांग सिंह अमता पाइखलमदबने लमदम असिगे सगेल मिंगसेन ओइरिबा लोकताक पाट फाउबा कांग्रेस सरकार की मतमदा सलाक सहलमखी स्पोर्ट्स की पावर हाउस नि हारिबा लमदम असिदा नरेंद्र मोदी न लुचिंगबा बीजेपी के लेंगा गसिना सानरोय सिंगिदमक नेशनल स्पोर्ट्स यूनिवर्सिटी खुदोल तमख्रे सीएम बिरेन की गो टू हिल्स अमदी गो टू विलेज की मखादा लमदम असिदा लैरिबा खोंगंग लिसिंग अनि गा चट्रेट की मनुंगदा लिसिंग अनि चट्रुका कुंथ्रा दा चतुना मियामगा उनरबा मतुंगदा मखोइगी अपांबसिंग खंगदोकले अमदी स्टार्टअप प्रोग्राम की मखादा लमदम असिगी नहा चमंगा रोमदा कानबा फंगनख्रे हाइना अमित शाह न मखाताना फोंदोखे गुजरात तक हर जगह मैंने मोदी 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 सुना है अइना चलू चलू बा कश्मीर तक हौरगा कन्याकुमारी तक तोंगान तोंगान मफम चलू बदा मफम खुदिंगी मोदी 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 और ये मोदी मोदी जो हो रहा है वो बताता है कि आने वाले दिनों में अभी से भी बड़े बहुमत के साथ नरेंद्र मोदी जी फिर से प्रधानमंत्री बनने वाले हैं। पूर्वोत्तर के लिए नॉर्थ ईस्ट के लिए 258% ज्यादा रकम देने का काम भारतीय जनता पार्टी की नरेंद्र मोदी सरकार ने किया है। हाँ न कांग्रेस की सरकार पायरी है ना 13 फाइनेंस तापम पैसा बीजेपी न पायरकपदगी 14 फाइनेंस 258% है ना पैसा हाकटले नॉर्थ ईस्ट की वजह एनईसी की परिषद 40 साल से नॉर्थ ईस्ट में नहीं होती थी। नरेंद्र मोदी जी आए पहली ही एनईसी की बैठक 40 साल के बाद शिलोंग में कर नॉर्थ ईस्ट के डेवलपमेंट को आगे बढ़ाने का काम ये भारतीय जनता पार्टी के नरेंद्र मोदी जी ने किया है। ngasi pangthokibा थौरम चीफ मिनिस्टर एन बिरेन
Prime Minister Narendra Modi lengaki makhada India asi karamba maikaida chatlibige haibasi mayamna khangnarabani. Pangthokadoriba Lok Sabha election asida BJP mathantana seat chaniga marifudagi chahum fauba fangbang ngamgani haiki. Mahakna makhatana Narendra Modi amadi Amit Shah gi apunba liching makhada BJP gi lengaklon asina apunba Bharat ama sembangamle amadi Pakistan gi balakota leiba terrorist scam singda chathakiba air strike adu mamangda pankiba sarkar amasung Prime Minister amatana taubangam khidri haiba wafam thamki. Country to them quite the highest award Honorable Prime Minister Modi ji the pirakpa nasi Bharat Shin bethungna Honorable Prime Minister Modi ji amadi Honorable President National President Amit Shah ji anigi lamba anigi pabot masina Bharat pumbada BJP gi adugma na uba laingak lon adugma wakhalon adu sandorap na sidi Bharat punamak amat oikre ekta Bharat apunba Bharat Hindu ki khenaba Hindu umadi Muslim ki khenaba Muslim amdi Christian ki khenaba punamak loina mang khrakanda we are one sabke saath sabke vikas haidana akoi punamak amat oina satkadabani punamak amat oina leigadabani punamak chawkhat minagadabani haiba dugma wakhalon adu da ngasidi BJP na Bharat ku Bharat ki praja karor samaga kun mari manga henba se lamjing aga sali Bharat Nandingkha Tamba Chahi Humfurom Surabasu, Manipur gi Outer Parliamentary Constituency gi Manung Chanliba, Valley gi Segment Nipan gi Miyoi Singh di Democracy gi Wahanthok Fangdana Lady. Segment Nipan Asigi Praja Singh na Bot Thada Badi Yaraga, Lepa Yadana Lady Ba Asi, Thawong Asi Asigi Praja Singh gi Thamuida Khoisauna Bahingalakli, Hiramasida Report Ama. Bharat Sangvidana Mipung Kudimak Manava Hak Fangali, Miamna Khanba Mihunna Lebak Sasan Tauri. Sahi Tara Nipan Suraba, Varaki Praja Kudimak, Masa Masana Pamzaba, Mihut Khanna Nabagidamak, Vote Thadabagi, Hak Piri. State Asigi Oina, Valley Gi Kendra Nipan, Sahi Kaya, Mikalda Apamba Khanbagi, Hak Fanglaga, Mikal Tengnabagi Ayava Fangdana, Lady. Sit Ani Laiba Manipur ge Inner Amadi Outer gi MP election Asida, Scheduled Tribe ki Oina Kaktuna Tamliba, Outer Sanba, Kendra Segment Nipan, Ngasi Fava, Vote Thadaba, Yaraga, Lepa Yadana, Lady. Wangsing Tenta, Kangabo, Hairo, Hianglam, Wagai, Kaksing, Sugunu Amadi, Ziribam the Laiba, Vote Thadaba Yabagi Hak Fanglaba Myoising, Ngasi Fava, Lepa Yabagi Hakti Fangdana, Seikaya, Lady. Mafam Sida Ladiba, Praja Singi Tamoida, Khoisaunaba Amadi, Asum Asum, Hengalakpaga Loinana, Democracy Wahanto, Mapung Pari Bra, Haibasisu, Asum Wang Ama, Oidi. Vote Thadaba Yaraga, Lepa Yadabagi Matanga, Outer the Ladiba Mui Singna, Makoi Makoigi Oiva Pungi Wafam Sing, Tom Tivida, Vote Thadabadi Yaraga, Lepa the Yaru, Haibamasi, I Samaki the Masian. Maram the Kaino, both Thadabadi Yaraga, Lepa Yad Haiba. Maramasi Karino, Carmito Bono, Carigino, Lepa Yadri Masimarek Shena, Hayaning. Outer and Viraga, both Lepati Handaba, Masi Karamba, Neum no Natraga, Karom the Pusalaga Toribano, Masi Yam Shengna, Mamutanam the Kanganingi, Kakoi Karma Mong that Lay Helena Hojibu. Outer Manipur Parliamentary Constituency da Akojiribam Yauraga, Kangabok, Hairok, Wagitita Eshi, Kaksing, Wabagai, Hyanglam, Sugunu, Jiribam the Panjare, Kendra Nipan Haitare, establishing Niparashi, Kuiput Hadabadi, Yaba, Lepadi Handaba. For the last about 60 years, Kui Haximatulai, Masi Mamanga Chatkiba, impeaching the Parliament, Wayamo Hibiram de Masiki Haragadi, Akuishi, Put Hadabagi, after the talked about India ki Nagarik ama oina laibani India ki Nagarik si India government na moi rule ama semak panina masida koi ki moinadi koi ki hakti manghan jaroi bhoti thada jagane debu masida parja gi masahi tam amani matung di tongan iho ama lakani haibagi isha da wakhan thajaba leje aitar bo thada badi yarga lepadi yadabagi adugumba yam nuaitaba kanom khulaibane masina Namaxi Kaluragadi, Yamshana, the Quimasi Bossibo, Quitata, the Yabane. Masidi, Sunya, and Indra Pone,
ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯊꯥꯗꯕꯗꯤ ꯌꯥꯔꯒ ꯂꯦꯞꯄ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯕꯣꯠ ꯁꯥꯏꯠ ꯄꯥꯝꯕ ꯑꯣꯏꯕ ꯄꯥꯝꯃꯦꯕ ꯃꯤꯟꯁ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯆꯤꯡꯉꯤꯃꯤꯅ ꯊꯥꯗꯕ ꯂꯦꯞꯄ ꯌꯥꯕꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯥꯝꯃꯦꯕꯀꯣ ꯑꯅꯤꯃꯛ ꯍꯥꯏꯗꯤ ꯂꯦꯞꯄ ꯌꯥꯗꯕ ꯊꯥꯗꯕꯗꯤ ꯌꯥꯕꯁꯤꯡꯗꯤ ꯑꯩꯈꯣꯏ खितंग पाम वाला भारत की डेमोक्रेसी चटप लेबाक असिदा बोट थादब यारगा बोट लेप यादब हाइबसी मियोइबगी हक खोंगावनबनि हाइबा तोंगा तोंगानबा वाफमसिंग थमलखि अथुबा मतंगि मनुंगदा हाइरिबा मियोइसिंग असिना बोट लेपदि यादबा अमसुंग थादब याबा हाइबगी चनबि असि होंदोक्तुना बोट लेप अमसुंग थादब याबा अनिमक असिमक पामबगी वाफमसिंग तोंगा तोंगानबा मियोइसिंगना फोंदोनले कैमरा पर्सन इबो सनागल ओइनना पाउदम जरिबा नबकुमार खागुपम टाइम्स ऑफ मणिपुर खोंगजोंग इम्फाल मोरे लंबी परिंग असी मालेमगी ओइना ख्वाइदगी चौबा मयाई काबा निसागी पोलमसिंग ललोनबगी लंबी अमा ओइरे हाइबसी हेन्ना मयेक सिंगलखली लंबी परिंग असिदा स्टेट अमदि सेंट्रल फोर्स सिंगना अकनबा चेक्सिन थौरांग लोकल इंगाई चेरक्ता मियोय अहुमना मोरेदगी उमंगी लंबीदा लोना पुदुना लाकपा क्रोर कुंतरेट की ममल ओइगदौबा WY टैबलेट केजी मौद्रागा कोनना फारे हिरम असिगी मतांगदा रिपोर्ट अमा इम्फाल मोरे लंबी परिंग असी मालेमगी ओइना ख्वाइदगी चौबा मयाई काबा निसागी पोलमसिंग ललोनबगी लंबी अमा ओइरे हाइबसी हेना मयेक सेंगलखली लंबी परिंग असिदा स्टेट अमदि सेंट्रल फोर्स सिंगना अकनबा सेक्शन थौरांग लौखलिंगै चेरक्ता मोरेदगी उमंगी लंबीदा लोना पुदुना लाकपा क्रोर कुंतरेट की ममन ओइगदबा WY टैबलेट केजी 40 कोनना मियोय अहुम फारे थौदो असिगी मतंगदा टॉम टीवी न्यूज ना फंगबा पावगी मतुंग इनादी टेक्नोपॉन्दा लेबा 23 सुबा असम राइफल्स दा DRI इम्फाल ना अककनबा पाव अमा पिरकपदगी असम राइफल्स की कांगबुना क्वाथा जंक्शन अमदी जमुनाम विलेज की उमंगी सरुक सिंगदा तोंगान तोंगानबा AR की कांगबु सिंगना थीबा हुंबगी थबक चथखी मदुदा मियोय अहुम लाकपा उबदगी लेपनबा खंगनखी मदुदा मियोय अहुम अदु उमंगी लंबीदा चेनखिनबा होनखी अदुम ओइनमक AR की कांगबुना मियोय अहुम अदु नमदुना फाखी मखोइबु वाहंग पाहुंग चथबगा लोइनना अकोइबा मफमसिंगदा थीबा हुंबगी थबक चथबदा मखोइ अहुमना पुरकपनी हाइबा तोंगान तोंगानबा प्लास्टिक बैग तरेट उमंग अदुगी मफम अनिदगी फंगबा ngamखी प्लास्टिक बैग सिंग अदु येंगलुपा मतमदा WY टैबलेट नि हाइबा खंगबा ngamखी फागलबा WY टैबलेट सिंग अदु केजी 40 रोमनी चौराकना लुपा क्रोर 23 रोमगी ओइगनी फारबा मियोइ सिंग अदु टेक्नोपनगी VS लांगहोइ खुंदगी पाउखोलेन चही 38 अपोकपा सैखोंगाम मोरे वार्ड नंबर 9 दगी फोजिन मांग खोंगसाई चही 30 अपोकपा लालखम खोंगसाई अमदी सैखोलेन अपोकपा थोंखोगान कवी फारबा मियोइ सिंग अदु ngasi nungthin pung ani फावबदी मोरे पुलिस सा सिनरकपा लेत्री हाइरी पाउगी मरथना तिन बेब्रे मतंग लोजरी Hello, good morning sir. Welcome to Lamjingba Motors. How may I help you? lamjingbatomtv miyamda kanaba piribasingse kari karino Khudongchaba kaya ama pizari. Aikoina phanganjariba products singdi trucks, tippers, haulage, bus, amasung genset ne. Documents ichang changdana adomi sale amadi matam manghandana loan gi khudongchaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Aikoi gi sport servicing van adongi damakta matam pungbada leijari. Bus sing yon madanatana school, college, universities, office ki dama contract basis da lobi bagi khudong chabasu thamjari. Amadi genuine lay parts singsu pangdigani. Adongi mai pakpana aikoi gi mai pakpana. Advanced Coaching Institute, Nagamapal, Lamabam Laikai, near Rims Road, opposite Koirenge Auto Parking. Science stream, the Council of Higher Secondary Education, Manipur and Loba, Class 12 की परीक्षा 3rd position, Yumnam Devjit, 9th position, Akoijam Badal Singh, 9th position, Konika Nomaitem, 10th position, Asem Korunganba, 10th position, Lystam Iboba Maitai, 15th position, Haubam Arvind Singh, Amadi, 17th position, the Sagul Sem Biki Singh Ne. Arts stream da Anisaba position Takraba Takil Sangbam Sunaya Devi, 3rd position Yangkom Gunchenba, 4th position Texan James Singh, 5th position Moirangthem Loya Ngamba, 7th position SS Obed Kharam, 8th position Takilamam Ores Meitei. Separated boys and girls hostel. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together.
when we are dining, especially when gathered around such divinely crafted amenities. Break ki matungda mayambo muka hana taram nokchari makha taba pau bizari Kangpokpi district ke manung chana lairiba mapau jingso khol model village ama oibata natana kholasigi lunan bagi matau mipung khudimak na tamjana fam oihori adubu haksen amadi mahai masingi lamda ngasigi lengakna akhanaba mieng changbi basu khunja singna ngai hori hiramasida pauda mama Imphal cycle lambida kilometer kun khaktamak chatlaga Kangpokpi district ke manung chana lairiba mapau jingso khol model village ama oibata natana kholasigi lu nan bagi matau tamjanafam oihori adubu haksel amadi mahai masingi lamda ngasigi laingakna akhanaba midyeng sangbibasu khunsa singna ngaihori saurakna yum sama rom tamak leiduna apunba mi masing chamangagi mathakta khundariba mapau jingso khul Imphal cycle lambida leiba sambai lamkhaidagi mapau singlomda Supnatagi kilometer manga khaktamak sanglaga leiba khul amani khul asi Manipur da leiba khul kayagi manungda khwaidagi masa nanba khul singi marakta ama oihobata natana khul asigi matau tamjana famsu oiri adubu ngasidi khul asigi fasakraba saktambu wakhal thenba mioi kharana thugainaba leptana honarakli Oizaba kharagidamak khulasigi singmai kaya da hauriba upambi kaya ngasidi maitan amadi sing launabagidamak lamai thaduna mahausagi khalbu thugaiba yauri khunja singi apambagi mayokta satharakliba thawong asibu thingnanaba hotnabadasu awaba kaya mayokna hauri masi khungi wainadi masi athingba leibani Masi yam kanna koi yang silli mata-matamda khunna sinasu masi mai gum muthat bakot pa si koi tum tauze kanna hotna dana chahi sum lae adu bu khangau dana hingda chaklak bakot pa gumba mapam atoppa dagi dum chaklak bakot pa gum se hek toina tawe aduna khunna su ngak pangam daba sule khanglabadi madu koi khunna mi singduda pharaga action lokat pa fine ta bakot pa se koi dum tauzari adubu sumaina lammai chakpase masi ngakpase awaba madi thengnari Khulasi village secretary YL Ramguina fongdorakpada Khulasida laingaki maikaidagi electric water supply amadi lambi thong matik chana leire adubu luribadi mahai masing amadi ana layengi matangda awat pakaya leibana Khulasigi angangsing atopa mafamsingda mahai tamba satli ana ayek thoklaglabasu Khulasida leiriba public health sub center asi function tawdabana achauba khudung chadaba ma mayoknare haina mahakna haiki khunasi gi government gi akoi development lambi thong phang electricity adagi water supply akoi phangi adu water supply asi akoi khara awabadi thengnari adu sarkar na masi pipe kumba phajana tanki phajana construct tokbadi pami adu da hojik se akoi gi khunasi da wat pase hojik government national food security ki makha da paikaliba ration ki supply se akoi khunsi da phajana phangdra masi government ki as per government ki pi pham thokpadi per head ta 5 kgs pi bani adubu akoina khunasida phangbasidi per household da only 8 kgs amaromda India government na lairaba singidamak sanana baseng mikok amada kilo manga piriba si khul asigi oinadi yumthong amada supnatagi kilo nipan khaktamak piri haina mahakna pendaba fongtokhi problem ani sarkar da appeal dawjaning badi akoi government high school leijai
masida oja se 17 post creation leibani teaching as well as non teaching adubu hojik fauba sarkar na pirak pa oja se nipan khakta lei non teaching yauraga mapan adu pirak pa oja mari amana di utilize mari madi utilize tawdan lei aduna khungi watliba oja simati sarkar na yengpan yeng necessary action lokat biduna school gi khungi school gi satra singi welfare gi damakta mase athubada oja si pibiu wat pasi pibiu haibasi request tawding jai aduga ani subada primary health sub center se 2008 gi establish torabani adubu ngasi phauba masigi sub center sigi nurse amasung doctor karisu leite laiba marak polio kapa amagi nurse koi district ki laksai adugumadi paikhalli adubu primary health sub center asigi oinadi staff se amatta leite adula masi su sarkarna yengsin biu haibase khunna sigi maikai digi aina media gi through da masi appeal tawjani Mapau Jingso hairiba khul asi model village amagi thakta laklabasu hiram kharada awatpa kaya leibana khul asigi sakhat thaurangi lambida khurau ama oirakli Iramda Manipurgi adunglaba chaurba maitai khunaida maitai ningthau singdana adunglaba mapau thangal haibase tanna thanaba yadraba thangal singdana taba khungang singi marukta saruk amu oriba adum lamdam kaknam akhon ningo kaningai oribadi hauzik yengbiyo akhoi khudumang yengibasi lamai paktakna thari hauzik tasingna mong masi ning tambagi nungaibagi sakdam ado akhoi nungaiba phangbanate masina akhoi environment da khwati chaurba khudol amakakni akhoi piribase aduna akhoi khudingmda angama chingmai khara kagani amasung awaba kaya am khangduna lagli aduna nungai ai phaba khongset amakhakta maitai khunaibu karamna yai phagadagi haibase akhoi khudingmangna thiba tai haujikti aduna angama chingmai natana awang chingmai su oisenu aikoina mai thadokpa haibase phatte aduga laingak sigoina khwaidagi chaurba environment amasung forest ki ministry singi site gi yam sauna meeting sangduna ngasi asimloba mai thaduna manghalliba simloba lamdam asigi akhoi u pambi sing aikoina kalhauba haibase mahausa laimna prekpa khudol gi sauna makhoida mateng piba haibase mahausa ni aifana bkhonabda achoba thogai kya pangthokliba lengak sinasu yam chawo meeting changningbagi apamadu lamdam sigi miyamna aikoida phongdoroktabana nate paudam jariba anobamgo loinana mungyam chinglei Times of Manipur gi damakta mapau thengal Kanglaipak News Tengbang Lupna awaba fibamda leiriba Wangjingdagi Moirangthem Nanau Devi ngasi Rims Hospital da pukhatuna layeng pathap chathakre TB laina ni haiba khangbangamkre hiramasigi matangda paudamama Haksangi anabana maram oiduna nahan makai masung mamanaba singa punba fangdabata natana mirak tinba fangdana famungda yataduna awa chaitheng khangduna leirakhiba Wangjingdagi Moirangthem Nanau Devi ngasi Rims Hospital da pukhatuna layeng pathap chathakre Mari lainaba doctor na layeng chathabada nahan makai chingnaramba layong adudi oiramdre laina faba ngamba TB laina ni haina khangba ngamkhre mimanaba ngamdraba imungda anaba kayaga loinana awa chaitheng khangduna hingliba sanathoigi imungi wari amadi thengnariba awaba singi akaknaba paudam ama Tom TV News na sandokraba matungda lamdam asigi pukchel chauraba amadi chaurabi singna mateng pikhibaga loinana hanagi ichamgi president N Rajendro atopa mingna boina Sanathogi yumda hakthengna chatuna sel yauna tengmang potlam pikhraba matung rimsta layengani haina thajaba pirambagi matung inna ngasi Kanglaipak News tengbang lupna ngasi Moirangthem Nanau rimsta pukhatuna layengki nanaubu mamangda layengkhiba Dr. Ibungona mamangda tokhiba testing gi report yenglaba matung TB laina ni haiba khangba ngamkhibani hairi TB laina asi yamna laina faba ngamba laina oibana chingnaningai oide Chafam thokpa hidak charaga laina faba ngamgani haina doctor na pautak pibaga loinana mayumda puthakre Nanaudu Rims Hospital da pukhalakhiba Kanglaipak News tengbang lupki Finance Secretary Saikhom AB Maiteina Nanaugi fibam phagatnaba hotnabada changadaba hidak langthaksing Kanglaipak tengbang lupki maikaidagi mateng pangani ngasisu lup asigi maikaidagi lupa lising kun mateng pangani Tom TV News na awaba mayuk naraba imung singi awanungai paudam sandorakpa asi Thagatningaini haiki Rims Hospital da ngasi asi akhoi anabasi pukhatsarakpani adubo hojik yamna nungaiba pawmana anga asigi akhoi na halan uramiba anabudumukti tasengna madu oidre
यामना फगटपा यामना लाइबा यामना सुम याम थुना फगदबा अनाबा ओइरमी मसिगिदमक्तसु इन हराउजबा नुंगाइजबा फोंदोकचरी अदुगा होजिक्सि अखोय लमफेन सना कैथेनदा लैबा अखोय डिस्ट्रिक्ट इन आयने अखोयगी हिदाक लांथकी अखोयगी टीबी के हाइतारे सेंगनायगदि कंफर्म तोबनी अदुगा टीबीएस फरनबगीदमक्ता अखोय सिदा संगमगा अनाबसि युमदा अखोय पुतजरगनी अदना मियामदा सु तंगरी अदुगा मियामदा रिक्वेस्ट अमना अखोयना कलेपा न्यूज टेक्नोलॉजी खुथांगदा अखोयगी फेसबुक के फ्रेंड्सिंग अमदी मेंबरसिंगना मतेंग पामरिपा ख्वाइ खुदिमकपु कलेपा न्यूज की टेक्नोलॉजी बाइकेदगी थगतसबा फोंदोकचरी अदुगा टॉम टीवी की अखोयगी नुक्सिजरबा अखोय सारसिंग अमदी स्टाफ खुदिमकपुसु हाइनिंगा लेतना कलेपा न्यूज टेक्नोलॉजी बाइकेदगी थगतसबा फोंदोकचरी अमरोमदा डेमोक्रेटिक यूथ डेवलपमेंट ऑर्गेनाइजेशन थौबाल सबान तोंगबा मयाई लेकाई क्लब नसु अवाबा मायोक नरिबा ननाउगी इमुंग मनुंगदा ngasi सेलगी ओइना लुपा लिसिंग अहुंगा चनिपान एक्सरसाइज बुक चेंग हवाई आचा थाउ याउना पोलम कया खुसिनखरे करिगुंबा ननाउना लायेंगबदा ब्लड की मथौ तारकलबदी ऑर्गेनाइजेशन की माइकैदगी मतेंग पीगनी हाइबगी थाजबसु फोंदोखी चटलिबा था असि तरामाथोय अमदि तरानिपान पांथोकदौरिबा इनर अमदि आउटर की लोकसभा मिखलगा मरी लेना था असि तांग तरेता इलेक्शन कैंपेन की दमक इम्फाल लाकदौरिबा भारत की प्राइम मिनिस्टर नरेंद्र मोदी की खोंगचट की मांगोइनना मणिपुर पुलिस डिपार्टमेंट ना चेक्सिंग थौरांग की थबक लेपतना चथरी इम्फाल वेस्ट की एडिशनल एसपी ऑपरेशन एजी शर्मा की मीडियम मखादा इम्फाल वेस्ट कमांडो बाजार यूनिट नसु सिटी पुलिस स्टेशन की मनुंग चनबा पौना बाजार लंबी पोलो ग्राउंड मनिंग खाखुलोंग अमदी वीटी रोड की अकोइबा मफम सिंगदा पाकसना कोमिंग ऑपरेशन चथखी अयुक की पुंग 3 मिनिट 50 9 मिनिट 50 फाउबा चथखीबा ऑपरेशन अदुदा मियोय 400 मसागी सक्ताकचे पुथोखंदुना वेरिफिकेशन चथखी मसागी मतिक चाबा सक्ताकचे पुथोकपा ngamdaba मियोय 15 मखाताना वेरिफिकेशन चथनबगीदमक सिटी पुलिस स्टेशन दसिनखी चिंगदा खुंदा लेतारिबा चिंगमी इचिलनाउ सिंगना उमंग कोकथोक्तुना सेंदाल लंबी ओइबगी महुत्ता महौसागी खनसु कायहंदना थंबगा लोइनना अहेनबा सेंथोक लंबी ओइबा याबा चानाबा एरोमेटिक प्लान अमदी लफु पांबी सिंग पाकसना थाबगी हैनबी थमलसी हाइना CSIR NEIST ब्रांच स्लेप लमफेल पार्ट के सीनियर प्रिंसिपल साइंटिस्ट डॉक्टर हुइड्रोम बीर कुमार ने फोंदोखरे वाफम असी GB प्लान नेशनल इंस्टीट्यूट ऑफ हिमालयन एनवायरनमेंट एंड सस्टेनेबल डेवलपमेंट अल्मोरा उत्तराखंड के तेंगबांग मखादा CSIR NEIST ब्रांच स्लेप लमफेल पार्ट न सिंधुना नुमित निनी चुपना चथगदौबा income generation in Imphal River watershed area through essential oil, banana fiber and vermicomposting haiba hiramda pangthokiba training hongdokpagi thauramda haikibani mahakna haiki hauzik lamdam masigi umang kaya kokthorapana mahosagi khal kaitharaktuna ising ichaugi awaba kaya miyamna mayoknari maram aduna umang kokthokpagi mahutta aromatic plants sing lamdam asida marang kaina fangba amadi leihauga chanabanina mafam kayada paksana thaduna ahenba senthok lambi ama oiba yai haiki उमंग हिंगले अदु ngасai laiba foreign tourist na lais di karino hai matamda umang yengba lakpane ba moi fura dulan yengba lakpane te ba america na china da leiba japan da leiba fura dulan di akhoi na di compare to ngam te moi di fura dulan yong lakpane te moi na lais di it is want to enjoy the biodiversity the wilderness of biodiversity bioresources hariba bioresources local community na preserve to hore conserve to e sumai ta na akhoi na model ma kak sikkim da akhoi na establish to jai moi national award मतमदुगी ओइना डॉक्टर APJ अब्दुल कलाम ना प्रेसिडेंट ओइरिंग दा मखोय हारिबा कमिटी सी अवार्ड पीबने नेशनल अवार्ड पीबने भारतीय मजदूर संघ मणिपुर स्टेट न सिंधुना संघ असिगे एफिलिएशन यूनियन सिंगी ओइबा मिफम अमा ngasi सिंगजमई चनम पुखरी मपान दा पांथोखरे मिफम अदुदा BMS नॉर्थ ईस्ट संगठन मंत्री सुनील किरवा याउना संघ असिगे लुचिंगबा अमदी लुचिंगबी सिंगना थौरम अदुगी प्रेसिडेंट मेंबर सिंग ओइखी मिफम अदुना भारत लेंगाक अमदी मणिपुर लेंगाक न पाइखलिबा याइफा थौरांगी थबक सिंग अमदी मियामदा फंगलिबा कानब सिंग BMS की मखादा याउरिबा यूनियन सिंगी खुथांगदा मियामदा खंगनबा खननेनखी थौरम अदुदा सरुक याखिबा BMS नॉर्थ ईस्ट संगठन मंत्री सुनील किरवाइना BMS न लौगदबा थौदांग सिंगी मरमदा वाफम कया सुफुंगदोखी सभी जिलों में कैसे पहुंचेगा और हम किन किन क्षेत्रों में पहुंचेंगे इसके बारे में ही जानकारी देने के लिए ये कार्यक्रम है और जो योजनाएं यहाँ सेंट्रल गवर्नमेंट ने लागू की है वो भारतीय मजदूर संघ के कारण और भारतीय मजदूर संघ के आंदोलन और भारतीय मजदूर संघ के दबाव के कारण हुआ है। तो हमारा जो संगठन है वो और भी शक्तिशाली बने मणिपुर में, इसके लिए ही
आज हम सारी बातें कार्यकर्ताओं के साथ करने वाले हैं, आगे की योजना बनाने वाले हैं। 2019 और 20 ये शताब्दी वर्ष के कार्यक्रम की रचना यहाँ पर होगी। इतना ही यहाँ कार्यक्रम में बातचीत होने वाली है। धन्यवाद। ngasi ayu pung tararom taba matamda Imphal More lambi gi Thobal Mela ground manakta lambi gi khudong tiba thodog amada Maruti Alto car amaga Pleasure amadi Hero Splendor gari ahum asi thengzinabada nupa amaga nupi amaga sokapan nangkhre soglaba nupi adugi mamingna IVI ma chahi nifunipan Thobal Bazar makha lekai digini atopa soglaba miyoi nupa adugi chapchaba maming matha amadi leifam hauzik fawbugi oina khangba ngamdri chawrangna chahi 38 rom gi lenga oigani aruba fibamda laikanari hairi ngasi nungthil Supermaina Police Station ki manung chana laiba Saitu amadi Kholep Village ani gi lona ba mafam amada miyoi ama siduna leiramle aseba hakchang adu khunja singna thengnarakpadagi police ta pau piraba matungda police na lokhatkhre matau karamna siram libano haiba khangmangam dabaga loinana masak mamingsu khangmangamdri Puruk Masel ki marakta singchep thaba lakliba loilam lenga ki Prime Minister Narendra Modi boycott tawbaga loinana mahakna lakadaba numit tang 8 ki ayuk pung 3 tagi nungdawairam gi pung 3 fawba Manipur pumbada total shutdown tawragani haina Kanglaipak Communist Party Military Joint Committee na thadorakpa cherolamana hairakle Nakalamaromda United People's Revolutionary Front of Manipur nasu Prime Minister Narendra Modi ki khongchat ki mayokta tha asigi 8 ki ayuk pung 3 tagi nungdawairam pung 3 fawba Manipur pumbada total shutdown lauthokle haina lup asigi cherolamana hairakle cheron aduna makha taribadi Prime Minister ki khongchat asi moithem tawba lakpani total shutdown manungda ana ayek dharmaga mari leinaba thabak thoram sing mai isingi thodang pangliba singdi konsiloi hairakle Paugi marak thana tembe break ama muklominasi lamjingba nidhi limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taru ki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobiba yagani akaknaba matam khara khakki oiba khudongchaba sing asi lobiranaba members singda ningsingjari masiga loina loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingba nidhi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com nupa khaktabu sagai lepkani haiduna chakthukchani hingliba singse mama amana pokpani mama do nupi ne habase normal nipa poksunati ipa numanga tawdna ari amata senting na bathabu adugi mohtane laida kabu kutuma katlaga lushilga lo aibu nangi angang longnaba thamba miro senaba ngamdragana nupi ni kai doino khongbandra kaino hudok chu kaino nang na cha nupa am yawusinate do nangi nupi ma thirage dana leppe piba madi poktaba yadabane tawnariba mayam chi khangedana yengu nang ngasi mak yumji thado sakadabni bojo ba ngasi ne mai ka du solan chalo mase mahi laina longnar kani macha masugi ningba thunga loidoi oiradi pedong pokpiramino hadok lemba yadro sagi sarang manungda imana kayawan nang puduna chelaki imagi bema nang matik saba mi mati oidaba yadabani nang tamo khaktani nusidiye phai nang ngasidigi ai amona uni di khallu kadai satoiba Pakistan salaga sosai bomber oiga sirage kaino idi nang pelo duda nang honari da han balaitna dum honaga dabane kidoroge nangi hosiki waido karino khangdana thamoida pale ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯪꯆꯠ ꯄꯨꯔꯛꯈ꯭ꯔꯕꯤ ꯕꯣꯝꯕꯦꯂꯥ ꯆꯅꯨ ꯃꯦꯔꯤꯀꯣ ꯃꯈꯣꯏꯁꯦ ꯅꯈꯣꯏ ꯏꯃꯨꯡꯗꯒ ꯄꯣꯛꯂꯝꯂꯗꯤ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯝꯒꯅꯤ lamjingba jewelry na adomgidamak khwaidagi asengba sana khwaidagi ahongba sana asamalda fanghanjari aikhoigi service singdi inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari
manung matam sana order delivery sing pizari. Sana asamal khwaidagi nemna lauzari. Nomaizing numitsu adomgi service ta laizari. Nasimak Lengsin Birau, Lamjingba Jewellery Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbajewellery@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewellery. Good quality is our priority. Break ke matungda makha taba pau pizari. Tengnopal district ke manung chana laiba nongkhan satang khulgi chahi mari rom gi mai gi bill thi bangam dabadagi mai phangdana lairakhiba du smart society na bill thidok piduna ngasidagi school khuladu da thanba fangle haina khulladigi authority member T Semom Maring na phongdokre. Hiramasiga mari leinana ngasi terada laiba smart society ke office ta pangthokiba paugi mifam amada T Semom Maring na makata na haiki. Khulladagi khunja sing na maru oina senthok lambi leitabadagi mai gi bill thidok pangamdaba chahi mari rom mai phangdana lerakhibani. Adubu smart society ki chairman na khunna du dalak lamba matamda khunja sing na thengnariba awaba du uraga mai gi bill sengdok piba si nungai haiki. Ya apoi mai thalaktre magdun lai adubu slai holding na laga moino urugudigi asi matangdi akoi ima amatagi machani haibe wakhalonda moina akoi magdun leidiba mafamsi moina ngadambire toliba bildu moina singdokpire aduna ngasidi hauna akoisu ngana leiba nuaina leiba phangani haibe moto ai thamjage aduga slai holding gi mathakta isona moin tawu kuding chatto kuding da apanba leitedna loina bilwa oisno. Parents Teacher Association PTA na mahiroi khunai gi damakta khanduna cheliba sibudi awangba thakta loop ahumna ikai khumna jai adubo PTA na tawfam thokpa adudagi henjinna angangi ming chanbagi wafam sandok liba si makhata na tawbiganu haina KCP People's War Group na thadorakpa cherol amana hairakle cherol aduna makhata ribadi hauzik oidiba wathok asigi matangda lana uhannaba makhata na kanaguma matana hona biganu amadi mukna riba anigi yasina na ba hona bagi thabakta makhata na yausin birakenu hainasu hairakle. More Police Commando amadi nifuhumdoi suba Assam Rifles ke kunba khutpu amana ngasi More gi Govanang areas ta thiba humbagi thabak chathabada ain na thingkraba lalhaulup KYKL gi miyoi hum fare hairi faraba sing adudi tangba laikram apokpa ming atopa ming na muchau chahi kuntaret apokpa ton sing laikram tomukhong mayai laikai Imphal East Sukham Rozid atopaming na thambau chahi kunmari apokpa laikhidraba muhindro thamna popi makha laikai Imphal East amadi Anil Kumar Ningombam atopaming na vungcha chahi kun apokpa Bimol Ningombam More Turel Wangma Ward number 7 dagini makoi ahummak Bangladesh Myanmar amadi atai mafam kaya dagi party ki training fanglaba miyoi singni makha taba ain gi oiba thabak lokhanabagi damak makoi ahum More Police sinakre. Sajibu Nomopanba Chairabana Lakpada Manipur ki Chief Minister N Birenna Manipur Miyamda Yaifa Paujel Pirakle Numit Asina Lakpada Kundaminari Ba Furup Singi Marakta Nungsi Chanaba Ing Tappa Manipurama Purapa Oirasanu Haidi Loinana Numit Asige Wahanto Kangna Punna Saruk Yaminasi Haina Fondorakle Tom TV Tanda Manipur ki Manung Amadi Mapan Belagiriba Maidei Sinausin Amadi Manipuri Sinausin Punamakta Sajibu Nomapanba Sahi Hunumit Serauba Aina Kamabasiki Yak Paujel Nemayama Punam Kapizari Sugumba Sajibu Serauba Nomapanba Sahi Humusina Lapamatanda Lamdam Sida Laibiriba Sidina Punamak Simi Tami Laibiriba Punamak Sisanana Ingna Singna Laibiriba Ohen Virasano Loinana Haukiba
Saya ini sudah meyang maten kalau ini mah santi wena laiba karena saya napa masih lagi mereka bukan boleh kena laiba polisi lakar pembantu saya itu su ईश्वर माना नपु माना बिना बिना ओइसनु है नहीं तो हम टीवी की मगे दा ईश्वर पुंदा हम इस बलों ने नया मगे तो Sazibu Nomopanba Cherobana Lakpada Communist Party of India Manipur State Council Nasu Manipur Miyamda Yaifa Paujil Pirakle Party asigi State Secretary L Sotin Kumar Thadorok Cherol Amada Numit asina Lakpada Iram Damasida Ing Tapa Nungai Yaifa Purapo Eresanu Haidi Hayeng Pangthokadoriba Sazibu Nomopanba Cheraubaga Mari Lenana Ngasi Manipur gi tongan tonganba mafam kayadagi lakpa miyoi cha kayana Khwairamban Kaithel da laktuna pochoi lenaki Tom TV News na miyoi kayaga khanana unabada phongdok pangthokadoriba Cherauba sigi wahanthok amadi makhoi gi oiba mot kaya phongdoklamki Jabatui wadani Maitai ni na koi Maitai gi Nomopanba Sazibu Nomopanba sida dum laujagani haitare Agi motadi si Maitai maja moina Nomopanba sida mayam apun magi oina tawhanjani adum chahi amagi tawbanina phayena adum khalle habadi sum laigidaba ipa ipu jingdu da kathok jabanina bako dum moijo dum harau tayam na kan nungai na leijagina ba ana adum khal nei pamung duna ne sadaron je kari haini maitai mar tu chalame bako adai dai ma hoina sum tungina lain dau gi di maye ki di hayeng nong pam basida Tawam thokane bako loina ma adai da tawjabani da na hoi makhalani tholokpasi hoi amana hanagi salambani na ipa kano tawna hojina mo ipa ipugi kano da lakpa haitare ada tingjalakani mayam je dum wari watai akoina sum mayam am tawriba ase te maitai ha purupsi manana ba ka hairi bana adu khajik budi hanakumdani manadrabni thaina dagi di lawrokte akhoi je sum awon ba ma lakpa hai ka dra kana sum akhoi na sum katsa ba hana su katle ba kapat budia aduga su akhoi su katlage khoi ipa ipu gi se katlage khalle ba pa na ipu na hai tare ko akhoi sum tawrok ba taw ba hai tare amadu gawla du khaga sum mutharak ba gi matung ina khoi ju masida yawr je na khalla ba Say Charau was Alamana Dum Hana, they have not Charau and continue to talk about. They might take some young Rataragas, no pan was not to me and to Kali. Mayam Senungaya Pena Panaba, and they apava, they Tinjang Kaijang the Bahaigadra, Adumakunai Moin and I'm what I see Hagen Kali. Sazibugi Nomopanba Cherau Bunalakpada, Lamdamasida Ladiba, Imaibel, Ahalaman, Kwaipuna Magna, Magi Oiba, Mosing Fongdok Narakli. Tom TV के माइक कई दगी लमदा मसीद लाइरिबा मिपुम खुदी मक्ता इंग न सिग्नल लाइबा तंगदु लाइताबा शांति लाइबा लमदा मम ओमिनरसी हाइना याइफा मंगोल पिजरी अमरोमदा हयेंग पांगथोकदोरिबा सजिबु नोमोपानबा चेरावबगा मरी लेनना फुरुबलक्की सलाई पुनसिकोलना ख्वाइरामबन कैथेलगे कोइबदा लाइफाम मापनगी इसिंग यंथोखरे मसिगा इरोइनना सजिबु चेरावबगी थौरमलोन कौबा चेपाव अमसु मियामदा यंथोखे ngasi miyamda laifam mapangi ising fanghanba amadi chepau phongbuga mari leinana organization asigi assistant secretary loya lakpat luwangna wafam kaya thamlakhi laifam singi ising asi miyamda khudong sananaba sana konjai lupa konjai chanduna laifam sing adugi logjarubani hairiba laifam sing aduri maroina kanglada leiriba nungjeng ikon loinana kha khong lai khong malang khong haibok singda leiriba punsi khong langmol leiriba punsirok marugi laifam loinana punama sigi mathakta tangna kha haina sukhangna ba puruk sobi laifam teret ki masingni haibasi seraubogi masil kobo puyada yamna hang neiramduna seraubo numitta kaliba polabjing sengdokpada iru sadeng bada hap labadi sei idur lakada ba na yekpa tinthung laithung gada ba ayedpam punama ko haina sinarami sajibogi noma panbadagi hoba aduga lamta gi thasu nunta loiba kanglipak thabalon haina koba calendar khutpai haina sukhangna ba thabalon amasu puthok jare masina maroina salai gi yek tare salai tare de sigi apopo khorambagi polam sing aduga tha gi sahai daba chilai daba polam sing punama sigi mathakta agi apokpagi polam sing asida natana mi gi polkon biki apoklonda karamba mingna hauduna kawgadagi haiba angangi ming thonbagi kanglon adigi polak panumita magi mapok numgi usinna singba adigi merawa chingkatpada kari maron harga chingkatkadagi adagi wapuk padana kari haraga phukadagi haibana singba asugumlaba kaya marik sumna yaraba sajibugi no pambadagi hoba lamtagi thasuru mital loiba thabaloni
All Manipur Working Journalists Union Amjugi Oina Lissingani Taramapan Lissingani Kunmathoigi Naunop Thaupunanaba President Amadi Standing Committee gi Mihut Mapan Khanabagi Election Notification Ngasi Returning Officer Lehau Tabam Sarachandrana Election Notification Thokre Union Asigi Mikhal Lakliba May gi Tarik Amada Pangthoklagani Nomination Paper Lakliba April gi Taradagi Taramanga Fawba Thagani Nomination file tawbagi aroiba numitna April gi kunni Scrutiny na April gi kunmathoida pangthokani aduga nomination paper lauthokpagi aroiba numitna April kunithoini loinana vote na May gi tarik amada Manipur Press Club ta pangthokani haidi Mikhalasi nithina pangthokpa yanabagi damak ngasi famkheba election committee gi mifamna handaki Mikhal asigi oina members singna annual GB meeting da ahumlak yawba yadaba Thidana members singna both thadaba yahalagani loinana handak chahigi oina Directorate of Information and Public Relations DIPR gi official amabu independent observer oina Mikhalasi yengsinbinaba haizaragani haidi cheragasida union gi draft electoral roll ngasi fongbaga loinana Manipur Press Club ki notice board ta thetkre Kanagumba members singna claim amadi objection tauningba leirabadi April 9 gi nungthil pung ama fawbugi manungda cherol thagalakpa yagani loinana numit asimaki numidang wairam pung manga tabat matamda final electoral roll fonglagani haina returning officer na thadorokpa cherol asina makhatari International Business Council, International Institute of Education and Management amadi Indian Solidarity Council New Delhi na education gi lamda hendok thoidok laba singda chahi gi oina piba Dr. APJ Abdul Kalam Education Excellence Award chahi asigi oina Chauyaima Higher Secondary School Thobal ge lecture Dr. AK Priyo Kumar da supirakle award asi Indian Solidarity Council na New Delhi gi the Indian Society of International Law gi conference hall da Socio-Economic Educational Development Highway Hiramda Pangthokiba National Seminar Amada Ngarang Central Forensic Science Laboratory CVIMHA Government of India gi former Director Dr. VN Segal na Dr. AK Priyo Kumar da Certificate of Education Excellence ka loinana khusinar khibani Wushu Association of Manipur gi President CH Navadip na thadorok cherol amana Association asidagi M Biramani bu Association gi chana kanglon ngakna chatabagi damak Association asidagi suspend tawre haidi Lakliba April 8 taranithoi fawba Punjab ta pangthokadoriba kun suba nupa amasung nupi gi Inter-Zone Handball Championship ta Citizens Club soibam laikai gi sanaroi tarukna nupi gi da Manipur gi mahut sinduna sanarugani haidi makhoi sing adudi Ranju Devi Jenita Devi Jenila Anjubala Sangita amadi Soniani makhoi tarukta club ki yaifa mangol pibuga loinana mai paklaga halakna basu isorda thongni jakhi Asi phone ki ba pauche singda kari kari maru iba pau yaw ki bage habde myam puna miyeng taminasi Kanglei Paki Maira BJP na sasan parakpadage lairabasing gi awaba kokhanba ngamle Amit Saha lupa crore kuntare romgi WY tablet KZ marifu taraga konana mioi ahum air na fare aromatic plan amadi lafu pambi pakshana thasi Dr. Bir Kumar train da sanglakpa mioi tarani thoi amuk halan kre Parents Teachers Association na makata na yakshin bigano People's War Group Manava Miyam gi Fanava scheme Congress na kari-kari paikalam bagay si Minister Governor Chief Minister yauna lusingba kaya na chairaw bagi ay pagjel perfectly Pandam BJP gi board khom nava party sigi President Amit Saha Imphal da laklane Biren na CM oirakpadagi lamdam asi ingtappa tangdu laitaba khunai ama oiba ngamle Amit Saha Congress amuk halaklabadi lamdam asida CAB na haloi pumlok lokthokigani Gai Khangam Sangai Express ki publisher Nisikanta BJP de yaukre Union Minister Arun Jaitley na okre Aroi bada maroi ba paw muka hana pizari BJP ki National President Amit Saha na Manipur da laktuna board khomkre Kumja lisingani kunmathoi fawgi manungda Imphal Jiri lambi gi railway line semba loisilagani haina haikre Outer Manipur Parliamentary Constituency ki manung challiba Valley ki segment nipan ge miyoi singna both thada ba yar basu lepa yadavana democracy ki wahanthok mapung fahandre Praja Singh khoirang khusaunari Amadi lupa crore kun tare long ki value oiga taba WY tablet KZ mau draga konana miyoi hum Assam Rifles na fare
ngasi ge wenadi matang asida manipuri paulo sinjare paumiyeng tabiri ba myam punamak po ASHAPRIYA nam kana khurumjari.